ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯅꯨꯡꯊꯤꯟ ꯇꯨꯝꯃꯨꯕꯒꯤ ꯃꯥꯏ ꯃꯤꯠꯁꯤ ꯏꯄꯣꯝ ꯄꯣꯝꯃꯦ ꯁꯝ ꯅꯥꯒꯁꯤ ꯐꯔꯦ ꯑꯗꯣ ꯄꯦꯅꯥ ꯑꯅꯧꯕ ꯁꯥꯕ ꯂꯣꯏꯕ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯍꯨꯝ ꯁꯥꯏ ꯍꯟꯗꯛ ꯃꯃꯥꯡꯒꯤ ꯃꯉꯥꯗꯨꯗ ꯀꯩꯅꯣ ꯇꯧ ꯑꯃꯗꯤ ꯃꯈꯣꯟ ꯐꯖꯗꯦꯅ ꯑꯩꯅ ꯄꯤꯗ꯭ꯔꯦ ꯃꯤꯉꯣꯟꯗ ꯃꯍꯨꯠ ꯁꯥꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯁꯦꯠꯇꯣ ꯑꯗꯨ ꯄꯦꯃꯦꯟ ꯇꯧꯔꯒ ꯃꯄꯨꯗ ꯂꯧꯕ ꯂꯥꯛꯇ꯭ꯔꯦꯕ ꯊꯕꯛ ꯆꯤꯜꯂꯦꯅ ꯑꯗꯒꯤ ꯑꯅꯧꯕ ꯑꯍꯨꯝ ꯁꯥꯕꯅꯦ ꯉꯁꯤ ꯂꯧꯕ ꯂꯥꯛꯑꯅꯤ ꯂꯥꯛꯄꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯅꯝꯍꯧꯒꯦꯅ ꯇꯧꯔꯤꯅꯦ ꯄꯦꯅꯥꯈꯩꯗꯣ ꯁꯤꯗ ꯂꯩꯀꯣ ꯍꯟꯗꯛ ꯁꯥꯕ ꯄꯦꯅꯥꯅꯤ ꯄꯨꯡꯃꯥꯏ ꯂꯩꯔꯦ ꯄꯨꯡꯃꯥꯏꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨ ꯁꯨꯃꯥꯏꯅ ꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯎꯌꯦꯛꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯀꯣꯟꯊꯥꯡ ꯌꯥꯎꯔꯦ ꯎꯇꯣꯡ ꯍꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯈꯨꯠ ꯅꯝꯕꯝꯁꯤꯗꯤ ꯍꯛꯆꯟꯗ꯭ꯔꯦ ꯍꯛꯆꯟꯕꯗ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎ ꯈꯨꯠ ꯅꯝꯕꯗ ꯀꯩꯅꯣ ꯇꯧꯅꯤꯅ ꯁꯨ ꯆꯥꯔꯣꯏꯅ ꯆꯨꯝꯕꯨꯜꯒꯤ ꯊ꯭ꯔꯦꯠ ꯄꯥꯜꯂꯦ ꯁꯤꯗ ꯂꯩ ꯁꯤꯗ ꯊꯝꯒꯦ ꯃꯊꯪꯗ ꯂꯩꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯥꯃꯩ ꯉꯥꯛꯇꯅꯤꯀꯣ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯀꯅꯥꯒꯨꯝꯕ ꯁꯥꯃꯩ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯄꯣꯂꯤꯐꯥꯏꯕꯔ ꯐꯥꯏꯕꯔ ꯅꯠꯇꯦ ꯑꯩꯒꯤ ꯁꯥꯃꯩ ꯉꯥꯛꯇꯅꯦ ꯑꯩ ꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯗꯦ ꯄꯦꯅꯥ ꯁꯥꯕ ꯃꯇꯝꯗ ꯁꯤ ꯎꯅꯤꯡꯊꯧꯅꯤ ꯁꯤꯅ ꯀꯦꯂꯤ ꯑꯗꯨꯒ ꯎꯇꯣꯡ ꯊꯛꯄꯩ ꯃꯑꯣꯡꯁꯦ ꯆꯞ ꯃꯥꯟꯅꯔꯦ ꯑꯇꯩꯁꯤ ꯊꯝꯒꯦ ꯑꯗꯨꯒ ꯁꯤꯅ ꯂꯩꯍꯥꯎꯅꯤ ꯁꯤꯅ ꯈꯔ ꯃꯔꯨꯁꯦ ꯈꯤꯇꯪ ꯁꯥꯏꯁꯟꯗꯩ ꯂꯩꯍꯥꯎ ꯊꯛꯄꯅꯤ ꯁꯤꯒꯤꯁꯦ ꯐꯖꯩ ꯄꯤꯛꯇꯛ ꯇꯧꯔꯒ ꯆꯞ ꯆꯥꯏ ꯑꯗꯣ ꯁꯤ ꯉꯁꯤ ꯂꯧꯕ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯄꯦꯅꯥꯁꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯂꯩꯔ ꯌꯧꯔꯛꯑꯅꯤ ꯏꯪꯊꯔ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯁꯤꯁꯦ ꯂꯧꯕ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯁꯦꯠ ꯑꯣꯏꯅ ꯂꯧꯕ ꯄꯦꯅꯥꯅꯤ ꯆꯩꯖꯤꯡꯒ ꯌꯥꯎꯔꯒ ꯈꯣꯡꯉꯒ ꯑꯝꯇꯪ ꯃꯈꯣꯟ ꯇꯥꯍꯜꯂꯛꯀꯦ ꯁꯤ ꯆꯩꯖꯤꯡ ꯁꯤꯗ ꯑꯩ ꯁꯥꯕ ꯆꯩꯖꯤꯡꯅꯤꯀꯣ ꯁꯥꯔ ꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯂꯩꯇ ꯈꯨꯕꯤ ꯀꯥꯡ ꯄꯥꯏꯐꯝ ꯀꯩꯀꯩ ꯆꯩꯀꯣꯛꯁꯤ ꯁꯤ ꯀꯦꯂꯤꯅ ꯁꯥꯕꯅꯤ ꯀꯦꯂꯤ ꯃꯆꯨ ꯎꯁꯦ ꯌꯥꯝ ꯔꯕꯔꯤ ꯑꯣꯏꯕꯁꯨ ꯇꯦꯛꯀꯟꯗꯕ ꯍꯥꯏꯇꯥꯔꯦ ꯆꯩꯖꯤꯡꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯁꯦꯞꯁꯦ ꯃꯈꯣꯟ ꯐꯖꯩ ꯄꯤꯛꯇꯛꯅ ꯅꯨꯡꯁꯤꯅ ꯆꯠꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣꯒꯤ ꯄꯦꯅꯥꯒꯤꯗ ꯑꯩꯅ ꯑꯃ ꯍꯥꯏꯕꯗꯣ ꯍꯦꯛ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯄꯦꯅꯥꯒꯤꯗꯤ ꯔꯤ ꯍꯦꯞꯂꯤ ꯄꯥꯄꯣꯠ ꯈꯣꯡꯕ ꯃꯇꯝꯗ ꯙꯄꯥꯅ ꯅꯝꯕꯗ ꯈꯦꯠꯇꯕ ꯄꯦꯅꯥꯗꯣ ꯑꯗꯨꯗꯨꯅ ꯈꯦꯠꯀꯜꯂꯤ ꯑꯗꯨ ꯈꯦꯠꯇꯕ ꯄꯦꯅꯥꯗꯨꯅꯦꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯈꯣꯡꯕꯗ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯁꯤꯕꯀꯣ ꯁꯤꯒꯤ ꯑꯣꯏꯅꯁꯨ ꯈꯦꯠꯇ꯭ꯔꯦꯀꯣ ꯈꯦꯠꯇ꯭ꯔꯦ ꯑꯗꯣ ꯁꯤ ꯎꯇꯣꯡꯁꯦ ꯈꯔ ꯁꯥꯡꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯒꯤ ꯄꯥꯏꯗꯣꯏꯕ ꯃꯤꯗꯣ ꯋꯥꯡꯉꯦꯕ ꯈꯔ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯁꯥꯡꯉꯦꯕꯈꯔ ꯃꯈꯨꯠ ꯁꯥꯡꯒ ꯃꯥꯒꯤ ꯐꯤꯡꯒꯔꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯈꯔ ꯁꯥꯡꯍꯟꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯥꯔꯦꯒꯥꯝ ꯈꯣꯡꯕ ꯃꯇꯝꯗ ꯄꯦꯅꯥꯗ ꯈꯨꯠ ꯅꯝꯕ ꯀꯥꯟꯗ ꯁꯥꯒ ꯔꯦꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣꯗ ꯊꯤꯑꯣꯔꯤꯗ ꯍꯥꯏꯇꯥꯔꯦ
ꯁꯥꯒ ꯔꯦꯒꯁꯦ ꯇꯣꯟ ꯑꯃ ꯂꯥꯞꯅꯩ, ꯔꯦꯒ ꯒꯥꯒ ꯇꯣꯟ ꯑꯃ ꯂꯥꯞꯅꯩ, ꯒꯥꯒ ꯃꯥꯒ ꯇꯣꯟ ꯁꯦꯃꯤꯇꯣꯟ ꯑꯃ, ꯑꯗꯒꯤ ꯃꯥꯗꯩ ꯄꯥꯐꯧ ꯇꯣꯟ ꯑꯃ, ꯑꯗꯒꯤ ꯄꯥꯗꯒꯤꯅ ꯙꯐꯧ ꯇꯣꯟ ꯑꯃ, ꯑꯗꯨꯃꯥꯏꯅ ꯂꯥꯞꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯠꯐꯝꯁꯦ ꯑꯩꯈꯣꯏꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕ ꯃꯇꯝꯗ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯩꯗ ꯁꯥ ꯅꯝꯃꯅꯤ, ꯈꯤꯇꯪ ꯊꯥꯞꯅꯕꯒꯤ ꯆꯥꯡꯗꯣ ꯔꯦꯒꯤ ꯆꯥꯡꯗ ꯅꯝꯃꯅꯤ, ꯃꯥ ꯒ ꯁꯤꯗ ꯁꯥ ꯂꯩꯔꯦ, ꯔꯦ ꯂꯩꯔꯦ, ꯒ ꯂꯩꯔꯦ, ꯃꯥꯗ ꯒꯒ ꯃꯥꯒ ꯁꯤ ꯒꯁꯤ ꯈꯨꯌꯥꯏꯅ ꯅꯝꯗꯣꯏꯅꯤ, ꯃꯥꯁꯤ ꯇꯞ ꯅꯞꯁꯟꯗꯣꯏꯅꯦꯕ, ꯃꯥ ꯍꯥꯏꯔ ꯄꯥ ꯁꯤꯅ ꯑꯃꯨꯛ ꯂꯥꯝꯗꯣꯏꯅꯦ, ꯙ ꯁꯤꯅ ꯑꯃꯨꯛ ꯂꯥꯝꯃꯛꯇꯣꯏꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯠꯇꯣ ꯁꯥꯡꯕ ꯈꯨꯠ ꯆꯥꯎꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯇꯦꯟꯁꯜꯂꯗꯤ ꯈꯨꯠꯐꯝꯗꯣ ꯆꯥꯔꯔꯣꯏ, ꯅꯨꯡꯉꯥꯏꯔꯔꯣꯏ ꯄꯦꯅꯥ ꯇꯦꯟꯈ꯭ꯔꯗꯤ. ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯁꯥꯡꯗꯣꯛꯑꯗꯤ ꯑꯗꯨꯝ ꯑꯆꯧꯕ ꯃꯈꯨꯠ ꯁꯥꯡꯕ ꯃꯤꯒꯤꯗꯤ ꯆꯞ ꯆꯥꯟꯅꯗꯣꯏꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤ ꯈꯔ ꯁꯥꯡꯍꯜꯂꯦ, ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ. ꯑꯗꯣ ꯑꯩꯅ ꯄꯦꯅꯥ ꯏꯁꯇꯣꯛ ꯁꯥꯖꯤꯜꯂꯒ ꯑꯩ ꯊꯝꯗꯦꯅ ꯍꯥꯏꯕꯗꯣ, ꯍꯥꯏꯕꯗꯤ ꯃꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯅ ꯃꯌꯥꯝ ꯁꯥꯡꯍꯜꯂꯁꯨ ꯐꯖꯗꯦꯗꯅ ꯍꯦꯟꯗꯣꯛ ꯂꯩꯕꯗꯣ. ꯆꯨꯝꯕꯨꯂꯤꯁꯤ ꯆꯤꯡꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯈꯣꯡꯅꯕꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯇꯣꯟꯗ ꯃꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯗꯤ ꯐꯖꯗꯦꯗꯅ. ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯥꯖꯟꯗꯕꯅꯦꯕ. ꯁꯤꯁꯤꯃ ꯈꯣꯡꯈ꯭ꯔꯦ, ꯂꯩꯔꯦ, ꯁꯤ ꯊꯝꯃꯨꯔꯒꯦ, ꯄꯥꯁ ꯇꯧꯔꯦ. ꯃꯊꯪ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯣꯡꯉꯦꯕꯀꯣ, ꯁꯤꯅ ꯀꯦꯂꯤꯒꯤ ꯎꯅ ꯍꯛꯄꯅꯤ, ꯑꯣꯔꯦꯟꯖꯅꯤ, ꯃꯆꯨ ꯑꯝꯇ ꯇꯩꯗꯦ, ꯂꯪꯅꯕꯕꯨꯗꯤ ꯑꯔꯪꯕ ꯑꯃꯗꯤ ꯊꯥꯏ. ꯀꯩꯅꯣ ꯑꯩꯅ ꯁꯤꯂꯔ ꯇꯩꯔꯒ ꯎꯗꯣ ꯆꯦ ꯆꯥꯔꯀꯥꯟꯗ ꯅꯥꯟꯅꯕ ꯂꯪꯅꯕꯅ ꯑꯔꯪꯕꯕꯨꯗꯤ ꯊꯥꯏ, ꯑꯗꯨꯒ ꯀꯂꯔꯗꯤ ꯑꯝꯇ ꯇꯩꯗꯦꯀꯣ, ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯎ ꯃꯆꯨꯅꯤ. ꯁꯤꯅ ꯈꯔ ꯍꯧꯋꯦ ꯃꯔꯝꯗꯤ ꯀꯩꯅꯣꯁꯦ ꯃꯔꯨꯁꯦ ꯈꯔ ꯆꯥꯎꯋꯦꯕ ꯑꯍꯥꯟꯕꯩꯗꯨꯗꯤ. ꯐꯖꯩ. ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯕ, ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯋꯥꯔꯝ ꯑꯣꯏꯌꯦꯕ. ꯑꯗꯒꯤ ꯈꯨꯠꯐꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ, ꯐꯤꯡꯒꯔꯤꯡ ꯀꯩꯀꯩ ꯇꯞ ꯅꯞꯄꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯦꯅꯥꯁꯦ. ꯅꯨꯡꯉꯥꯏ, ꯑꯩ ꯄꯥꯝꯃꯦ ꯃꯁꯤ. ꯑꯩꯒꯤ ꯄꯥꯏꯕ ꯄꯦꯅꯥꯗꯣ ꯑꯩ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜꯂꯤ ꯂꯩꯖꯕꯗꯣ ꯋꯥꯔꯨꯒꯤ ꯄꯦꯅꯥꯅꯦꯕ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯦ. ꯃꯆꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯀꯩꯀꯩ ꯈꯣꯡꯅꯕꯒꯤ, ꯑꯗꯣ ꯋꯥꯔꯨꯒꯤ ꯄꯦꯅꯥꯗꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯄꯥꯏꯐꯝ ꯈꯣꯠꯐꯝꯗꯣ. ꯑꯩ ꯏꯁꯥꯒꯤ ꯄꯦꯅꯥꯗꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯑꯩ ꯀꯩꯅꯣꯗꯣ ꯍꯦꯞꯂꯤ ꯄꯥꯕꯣꯠ ꯍꯥꯏꯕ ꯃꯔꯣꯟꯗꯣ ꯄꯦꯅꯥꯒꯤꯗ ꯈꯣꯡꯉꯛꯀꯦ. ꯑꯗꯨꯒ ꯂꯥꯏꯊꯤꯡ ꯊꯤꯡꯅꯥꯎ ꯑꯅ ꯑꯃꯒ ꯂꯩꯕꯀꯣ, ꯄꯦꯅꯥ ꯃꯔꯣꯟ, ꯄꯦꯅꯥꯗ ꯏꯁꯩ ꯍꯧꯕ ꯃꯇꯝꯗ ꯈꯣꯡꯅꯕ ꯂꯃꯤꯟ ꯄꯦꯅꯥ ꯀꯥꯏꯅ ꯃꯔꯣꯟ ꯂꯩꯕ. ꯑꯗꯨꯒꯨꯝꯕꯗ ꯂꯥꯏꯊꯤꯡ ꯊꯤꯡꯅꯥꯎ ꯍꯥꯏꯕ ꯃꯔꯣꯟꯗꯨꯁꯨ ꯈꯣꯡꯒꯦ, ꯑꯣꯔ ꯀꯩꯅꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯍꯦꯞꯂꯤ ꯄꯥꯕꯣꯠ ꯍꯥꯟꯅ ꯈꯣꯡꯉꯛꯀꯦꯕꯀꯣ, ꯈꯦꯠꯄ꯭ꯔꯥ ꯈꯦꯠꯇꯕ꯭ꯔꯥ ꯌꯦꯡꯁꯦꯕ. ꯈꯦꯠꯇ꯭ꯔꯦꯀꯣ, ꯌꯥꯔꯤ ꯑꯩ ꯈꯣꯡꯕ ꯃꯇꯝꯗ ꯈꯦꯠꯇ꯭ꯔꯦ. ꯑꯗꯨꯒ ꯂꯥꯏꯊꯤꯡ ꯊꯤꯡꯅꯥꯎꯅ ꯄꯦꯅꯥ ꯃꯔꯣꯟ ꯑꯃ ꯂꯩ, ꯑꯗꯨꯒ ꯈꯣꯡꯉꯛꯀꯦꯀꯣ. ꯈꯦꯠꯇ꯭ꯔꯦ. ꯅꯨꯡꯉꯥꯏꯔꯦ, ꯃꯈꯣꯟꯁꯨ ꯍꯧꯔꯦ, ꯑꯗꯨꯝ ꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯦ, ꯑꯗꯨꯒ ꯐꯤꯡꯒꯔꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ, ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯣ ꯁꯤꯁꯨ ꯈꯔ ꯁꯥꯡꯕꯅꯦ, ꯅꯨꯄꯤꯒꯤ ꯄꯦꯅꯥꯅꯦ, ꯅꯨꯄꯤꯒꯤꯕꯨꯗꯤ ꯑꯣꯏꯕ. ꯑꯗꯨ ꯄꯥꯏꯗꯣꯏꯕ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯦ, ꯂꯩꯁꯥꯕꯤꯗꯣ ꯃꯥꯗꯣ ꯌꯥꯝ ꯋꯥꯡꯉꯦꯕ, ꯑꯩꯉꯣꯟꯗꯩ ꯗꯃꯥ ꯑꯃ ꯍꯦꯜꯂꯦꯕ. ꯃꯈꯨꯠꯁꯨ ꯁꯥꯡꯕꯅꯤꯅ ꯃꯣꯏꯒꯤ ꯈꯜꯂꯒ ꯃꯤꯗꯨ ꯀꯁꯇꯃꯥꯏꯁ ꯇꯧꯔ ꯁꯥꯕꯅꯦ. ꯑꯗꯣ ꯁꯤꯗꯤ ꯌꯦꯡꯉꯣꯕ, ꯁꯤꯒꯤ ꯆꯩꯖꯤꯡꯁꯤꯒ ꯁꯤ ꯍꯥꯟꯅ ꯁꯥꯈꯤꯕ ꯄꯦꯅꯥꯅꯤꯀꯣ ꯃꯃꯥꯡꯒꯤ ꯑꯅꯤꯁꯦ. ꯁꯤꯁꯨ ꯀꯦꯂꯤꯅꯤ ꯄꯥꯜꯂꯤꯁꯦ, ꯑꯅꯤꯁꯦ ꯁꯦꯠ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯑꯅꯤꯁꯦ. ꯑꯗꯣ ꯃꯄꯨꯗꯨꯅ ꯄꯦꯃꯦꯟ ꯇꯧꯊꯣꯛꯑꯒ ꯃꯥ ꯑꯦꯜꯕꯝ ꯅꯝ ꯂꯩꯔꯦꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯦꯕ. ꯑꯗꯨꯗꯨꯅꯤ ꯈꯦꯠꯅꯕꯗꯣ ꯌꯦꯡꯉꯣ. ꯅꯨꯄꯥꯒꯤꯅꯦꯕ, ꯑꯗꯣ ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗꯕꯨꯗꯤ ꯋꯥꯡꯕ ꯍꯦꯜꯂꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯍꯦꯟꯕ ꯅꯠꯇꯦꯕ, ꯃꯥꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉ ꯁꯥꯕꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯄꯥꯏꯗꯣꯏꯕ, ꯁꯤꯒꯤ ꯄꯦꯅꯥ ꯄꯥꯏꯗꯣꯏꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯋꯥꯡꯉꯦꯕ, ꯃꯈꯨꯠꯇꯨ ꯁꯥꯡꯉꯦ. ꯑꯗꯨꯗꯨꯒꯤ ꯃꯥꯏ ꯃꯈꯨꯠꯇꯨ ꯌꯦꯡꯉꯒ ꯁꯤꯅ ꯈꯔ ꯁꯥꯡꯉꯤꯁꯦ. ꯑꯗꯨꯝ ꯆꯨꯝꯕꯨꯂꯤꯁꯦ ꯆꯤꯡꯁꯤꯜꯂꯒ ꯑꯩꯅ ꯇꯦꯟꯅ ꯈꯣꯡꯕꯩ ꯋꯥꯅꯦꯕ, ꯑꯩꯗꯣ ꯈꯨꯠꯇꯣ ꯄꯤꯛꯄꯒꯤ ꯍꯥꯏꯇꯥꯔꯦ. ꯄꯤꯛꯄꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯄꯤꯛꯑꯦꯕ, ꯑꯗꯨꯗꯨꯒꯤꯅꯤ ꯁꯨꯃꯥꯏꯅ ꯈꯦꯠꯅꯕꯁꯨ ꯁꯥꯏꯖꯁꯦ ꯈꯦꯠꯅꯕ ꯂꯩ.
ꯆꯐꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯂꯩꯇꯦ ꯁꯤ ꯊꯝꯈ꯭ꯔꯒꯦ ꯁꯤ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯈꯣꯡꯈ꯭ꯔꯕ ꯄꯦꯅꯥꯅꯤ ꯁꯤꯃ ꯂꯩꯔꯦ ꯁꯤ ꯊꯝꯃꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯇꯣꯏꯕ ꯄꯦꯅꯥꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯦ ꯁꯤꯁꯤꯒ ꯈꯣꯡꯒꯦꯕꯀꯣ ꯄꯨꯡꯃꯥꯏꯗꯤ ꯌꯦꯡꯉꯨꯀꯣ ꯄꯨꯡꯃꯥꯏ ꯃꯈꯣꯟꯗꯤ ꯌꯥꯝ ꯂꯤꯡꯅ ꯑꯗꯨꯝ ꯐꯖꯅ ꯇꯤꯡꯕꯅꯦꯀꯣ ꯑꯗꯒꯤ ꯁꯤ ꯑꯩꯅ ꯀꯥꯞ ꯊꯥꯔꯤꯁꯤꯁꯨꯅꯦ ꯀꯥꯞ ꯃꯔꯣꯜ ꯑꯃꯨꯛꯇꯪ ꯅꯠꯇꯦꯕ ꯄꯥꯅ ꯊꯥꯔꯒ ꯇꯛꯑꯒ ꯅꯥꯟꯅꯕꯅ ꯑꯗꯨꯗꯨꯒ ꯃꯔꯣꯟ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯊꯥꯕꯅꯦ ꯄꯥꯅ ꯃꯌꯥꯝ ꯊꯥꯖꯤꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯄꯦꯅꯥꯗꯣ ꯃꯈꯣꯟꯗꯣ ꯑꯃ ꯍꯣꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯊꯤ ꯅꯣꯡ ꯃꯪꯕ ꯑꯗꯒꯤ ꯅꯣꯡ ꯆꯨꯕ ꯃꯣꯏꯆꯔ ꯏꯁꯤꯡ ꯃꯅꯤꯟ ꯂꯤꯛꯂꯥꯒꯨꯝꯕ ꯀꯣꯏꯒꯨꯝꯕ ꯐꯪꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯎꯟꯅꯤꯅ ꯁꯤꯗ ꯄꯥꯜꯂꯤꯁꯦ ꯃꯃꯥꯏꯁꯦ ꯁꯎꯟꯅꯤꯅ ꯑꯗꯨꯝ ꯑꯍꯣꯡꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯣꯞꯊꯕ ꯂꯤꯡꯈꯠꯄ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯂꯤꯡꯈꯠꯄ ꯑꯗꯒꯤꯗꯤ ꯏꯪꯉꯀꯥꯟꯗ ꯅꯣꯞꯊꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯎꯟꯅꯤꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯗꯨꯕꯨ ꯑꯩꯅ ꯈꯣꯡꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯣꯛꯄꯗꯣ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯌꯥꯝ ꯊꯣꯛꯑꯒꯁꯨ ꯃꯌꯥꯝ ꯆꯦꯟꯖ ꯂꯩꯇꯅꯕ ꯊꯣꯛꯄꯗꯤ ꯂꯣꯏꯅꯃꯛ ꯊꯣꯛꯀꯅꯤ ꯄꯦꯅꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯌꯥꯝ ꯀꯟꯅ ꯐꯦꯁ ꯇꯧꯗꯅꯕ ꯑꯩꯅ ꯀꯥꯞꯁꯦ ꯌꯥꯝ ꯅꯥꯟꯅ ꯍꯥꯏꯇꯥꯔꯦ ꯃꯔꯣꯟꯁꯦ ꯑꯍꯨꯝꯂꯛ ꯑꯃꯨꯛ ꯊꯥꯔꯦ ꯄꯥꯅ ꯇꯛꯑꯦ ꯑꯅꯤꯔꯛ ꯊꯥꯔꯦ ꯇꯛꯑꯦ ꯑꯍꯨꯝꯂꯛ ꯐꯥꯏꯅꯦꯜ ꯄꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯈꯣꯟꯁꯦ ꯈꯣꯡꯒꯦꯀꯣ ꯈꯤꯇꯪ ꯋꯥꯡꯉꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯁꯤ ꯆꯩꯁꯤꯡꯁꯤ ꯁꯦꯞ ꯐꯖꯗ꯭ꯔꯣ ꯃꯈꯣꯟꯗꯤ ꯂꯣꯏ ꯐꯖꯩꯀꯣ ꯗꯥꯎ ꯍꯟꯗꯛꯀꯤ ꯑꯍꯨꯝꯈꯛ ꯁꯥꯕꯅꯦ ꯃꯈꯣꯟ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯐꯖꯩ ꯑꯗꯨ ꯃꯃꯥꯡ 5 ꯁꯥꯕꯗꯨꯗ ꯃꯌꯥꯝ ꯁꯥꯕꯩꯅꯤ ꯈꯪꯗꯦ ꯑꯃꯒꯤꯅꯤ ꯈꯪꯗꯦ ꯑꯃꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯂꯩ ꯑꯗꯨꯏ ꯄꯦꯅꯥꯗꯣ ꯑꯗꯣ ꯃꯤꯅ ꯀꯅꯥꯒꯨꯝꯕ ꯗꯦꯀꯣꯔꯦꯁꯟꯒꯤ ꯊꯝꯖꯒꯦ ꯃꯈꯣꯟꯒꯤ ꯀꯩꯒꯤ ꯅꯠꯇꯕꯤꯗ ꯍꯥꯏꯕꯗꯕꯨꯗꯤ ꯄꯤꯈꯤꯕꯗ ꯌꯥꯝ ꯍꯔꯥꯎꯅꯤ ꯃꯔꯝꯗꯤ ꯄꯦꯅꯥꯗꯣ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤ ꯎꯅꯤꯡꯊꯧꯅꯤꯀꯣ ꯄꯦꯅꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯈꯣꯡꯅꯕꯗ ꯁꯥ ꯑꯃ ꯇꯣꯟꯗꯣ ꯂꯣꯏꯅꯃꯛ ꯃꯈꯣꯟꯗꯣ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯄꯦꯅꯥ ꯅꯠꯇꯦ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯍꯥꯟꯕꯒꯤ ꯁꯥ ꯍꯥꯏꯕꯗ ꯌꯥꯡꯅ ꯐꯖꯅ ꯆꯠꯇꯕꯗꯣ ꯅꯥꯇꯣꯟ ꯐꯨꯟꯕ ꯃꯥꯜꯂꯒ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯔꯦ ꯒ ꯃꯥ ꯄꯥ ꯙꯥꯐꯧꯅꯦ ꯑꯌꯥꯝꯕ ꯈꯣꯡꯅꯔꯤꯁꯦ ꯄꯦꯅꯥꯗ ꯅꯣꯠ 5ꯇꯪꯅꯦꯕ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕꯗ ꯑꯗꯨꯗꯨꯅ ꯑꯇꯩꯗꯣ ꯌꯥꯝ ꯀꯟꯅ ꯂꯥꯝꯃꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯗꯣ ꯍꯧꯔꯛꯄꯩ ꯁꯥꯗꯣ ꯃꯈꯣꯟ ꯈꯔ ꯁꯦꯡꯗꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦꯅ ꯄꯤꯗꯕꯅꯤ ꯄꯤꯁꯟꯈ꯭ꯔꯁꯨ ꯀꯩꯝꯕꯨꯗꯤ ꯀꯥꯏꯗꯦ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯄꯦꯅꯥ ꯅꯠꯇꯦꯕ ꯑꯗꯨꯗ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯕ ꯄꯦꯅꯥ ꯃꯌꯥꯝ ꯄꯥꯏꯅꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯠꯁꯦ ꯄꯤꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯣꯠꯇꯨꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯅꯤꯗ ꯑꯗꯨꯗ ꯍꯥꯏꯕ ꯀꯝꯄ꯭ꯂꯦꯟꯗꯣ ꯑꯩ ꯆꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯝꯄ꯭ꯂꯦꯟ ꯆꯥꯗꯅꯕꯅ ꯊꯝꯕ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯗꯨꯝ ꯊꯝꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯗꯦꯀꯣꯔꯦꯁꯟꯒꯤ ꯂꯧꯖꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯄꯤꯕꯤꯔꯗꯤ ꯑꯗꯨꯝ ꯍꯔꯥꯎꯅꯤ ꯍꯥꯏꯕꯗꯤ ꯄꯦꯅꯥꯗꯣ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯌꯦꯕ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯅꯣꯝꯇꯪ ꯈꯣꯡꯒꯦ ꯍꯦꯞꯂꯤ ꯄꯥꯄꯣꯠ ꯑꯝꯇꯪ ꯈꯣꯡꯉꯝꯒꯦ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯔꯤꯌꯥ 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 ꯔꯤ ꯍꯩ ꯔꯤꯌꯥ 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 ꯔꯤ ꯍꯩ ꯍꯥꯏꯕꯗ ꯔꯤ ꯍꯩ ꯑꯅ ꯑꯋꯥꯡꯕ ꯈꯤꯇꯪ ꯂꯥꯝꯕ ꯑꯗꯨꯒꯤꯗꯣ ꯈꯦꯠꯀꯟꯕꯗꯣ ꯄꯦꯅꯥ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛꯇꯕꯨꯗꯤ ꯅꯠꯇꯦ ꯁꯨꯝ ꯅꯥꯇꯩ ꯆꯥꯗꯕ ꯄꯦꯅꯥꯗ ꯈꯦꯠꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯈꯦꯠꯇ꯭ꯔꯒꯗꯤ ꯄꯦꯅꯥꯗꯣ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯈꯣꯡꯕ ꯑꯗꯨ ꯈꯦꯠꯄ꯭ꯔꯥ ꯈꯦꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯤꯒꯤ ꯄꯦꯅꯥꯁꯤꯒꯤ ꯑꯣꯏꯅꯁꯨ ꯈꯣꯡꯉꯒ ꯌꯦꯡꯍꯜꯂꯒꯦꯀꯣ
ꯈꯦꯠꯇ꯭ꯔꯦꯀꯣ ꯋꯥꯡꯉꯤ ꯅꯨꯡꯁꯥ ꯁꯥꯕ ꯅꯠꯇ꯭ꯔꯤꯅꯣ ꯇꯥꯅꯤꯡꯗꯦꯕ khá nếm nó cuồng phải sumaina lay video je minute 30 yogre sangandana bo honna ke tawone kra sangdokre sumaina leire potse aduduga pena hobudagi loibok sabe video thagat piro gaina comment torko yawe thagat ninge ai video namaga semninge content mingonda je knowledge oini mayam da jo adubu thabak su je pena sabda nongmoda sabe loiba natabani na ko habadi adagi mi ani sumina ba hum sumina body fa ai di itom khakta su ni na ꯊꯕꯛ ꯇꯧ ꯇꯧꯅ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯗ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯦꯝꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄꯒ ꯁꯨꯃꯤꯟꯅꯔꯀꯥꯟꯗ ꯀꯅꯥ ꯃꯊꯪ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯀꯣꯟꯅ ꯁꯨꯃꯤꯟꯅꯔꯛꯑꯗꯤ ꯑꯩ ꯁꯦꯝꯃꯛꯄꯗꯤ ꯌꯥꯏ ꯃꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯦꯝꯅꯤꯡꯉꯦ ꯃꯤꯉꯣꯟꯗ ꯑꯇꯩꯗꯁꯨ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯤ ꯁꯦꯝꯅꯤꯡꯕ ꯁꯥꯅꯤꯡꯕ ꯂꯩꯔꯗꯤ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯀꯥꯟꯅꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯏꯇꯣꯝꯇꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯃꯃꯥꯡꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯅ ꯄꯦꯅꯥ ꯒꯤ ꯄꯥꯔꯠꯁꯤꯡ ꯄꯣꯠꯆꯥꯛꯁꯤꯡ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯉꯝꯕꯗ ꯄꯦꯅꯥ ꯑꯃ ꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣꯐꯔꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯚꯦꯂꯤꯠ ꯑꯣꯏꯔꯤꯀꯣ ꯀꯅꯥꯝꯇ ꯆꯨꯝꯅ ꯑꯝꯇ ꯁꯨꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯃꯦꯟꯗ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯍꯥꯏꯔꯛꯄꯗꯣ ꯃꯥꯒꯤꯗ ꯑꯃ ꯋꯥꯠꯂꯦꯕꯀꯣ ꯃꯥꯅ ꯈꯪꯖꯔꯒꯗꯤ ꯑꯃꯗꯣ ꯏꯗꯤꯠ ꯇꯧꯔꯒ ꯍꯥꯞꯄꯛꯄꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯄꯤꯒ꯭ꯔꯅꯤ ꯌꯨꯇ꯭ꯌꯨꯕꯇꯅꯤꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯑꯗꯒꯤ ꯀꯃꯦꯟꯇꯁꯨ ꯄꯤꯔꯛꯑꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯊꯥꯒꯠꯂꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊꯥꯔꯛꯄꯗꯣ ꯈꯔ ꯑꯆꯨꯝꯕꯁꯨ ꯌꯥꯎꯋꯤ ꯑꯃꯅꯤ ꯑꯗꯨꯝ ꯑꯋꯥꯠꯄꯁꯨ ꯌꯥꯎꯋꯤ ꯂꯣꯏꯅꯃꯛ ꯆꯨꯝꯕ ꯌꯥꯎꯗ꯭ꯔꯤ ꯄꯨꯔꯥ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟꯇ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯋꯦꯕꯀꯣ ꯃꯥꯒꯤꯗꯨꯗ ꯑꯃꯈꯛꯇꯪ ꯋꯥꯠꯂꯦꯕ ꯑꯃꯈꯛꯇꯪ ꯑꯗꯨ ꯃꯥꯅ ꯆꯨꯝꯅ ꯁꯦꯝꯗꯣꯔꯛꯑꯒꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩ ꯃꯁꯥꯅ ꯈꯪꯉꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯊꯤꯖꯤꯜꯂꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯃꯦꯟꯗꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯄꯤꯊꯣꯛꯆꯔꯒꯦ ꯄꯦꯅꯥꯗꯣ ꯔꯦꯗꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯈꯨꯔꯨꯝꯖꯔꯤ